Now still is the northern part of the considerable one. Hojikse left the government in India na Manipur migration na tungna jatara liba yumai thaba mi phaba mi hatpa adu loinana akhoi khunai asibu kanghong chan bu lepak ta basna maram boikanda masigi sit and portes amko makha ta na observe golona ken akan ba kongjang government India ki mathakta koi sangkin na ba kai tham sem sabaloi jare adu loinana Kamjong district akhoi chasat leiba area da nahan se Paimonda jum tram ngamai thakiba adugala sakho block da jum 35 thakiba adigi kangkhon da tari thakiba punamak sing ase akhoi amuk lupanga na kadinga chu koi support tawde mission praja hatpa phawa adugala na yumai thaba masi terror gi thabo sing ase akhoi na lupanga na support tawde agoi khunja sing sa na ba pusan matamda blockade tawba counter blockade tawba munba khotpa tawba sisu lumanga gi magedi masi topic no hajaningi adugo loina na 2023 gi thar me di ngasi phawba kunai asi da sathalangli ba akhoi gi proxy war sing kudu gi lek kodabani adugo state terrorism lek kodabani adugo central security force one to yogi akhoi han gi no khwadi pagani adugo government India amadi adugo loina na state government sing na law river role sing ase akhoi am pending ai koide maram aduna kunai asibu kanghong chaina munna mo honarakpani masidi akhoi kunai ase maigai khudingda hom hainingai leitana akhoi awaba mu loibun awaba mu oire tapum lakho sukhon na khangre ang pomong da khoi wahalle masi gome India na kunai asibu muthat naba genocide anabane haibada haiman ma thok loi maram aduna akhoi gi ihau hobung ngamliba isinau khudimak masi leptana government India ki wathakta asoba para ama tami matam oire amram aduna punna taminarse lekai khuding maira pabi kalab khudimak maira gi rally ama di sit important public meeting tong mathau tai aduga government asne satharali ba yam open oiba su ama din nanchu da turning pid khujuk klai pidra chen pid adari ba singa asne maram leptri ma kaidi akhugi manipur da shanti leroi maram aduna akhugi irandam ireba ase nga no hona bada aikoin asobu daita lorok kunai ase convenience ena akan nakanba letna changjil laga kunai ase kandragadi upai leroi maramdi miyamna horko matamda sarkar ka central government ka yam kuin khangduno maramdi aikoi gi miyam gi oiba right asuki matik matlaga koina asuki matik wana hingba matam adu oidre haina khanje maram adu aikoi asobu movement am mathau tai ne khalle